ꯊꯧꯗꯣꯛꯁꯤꯗ ꯁꯝꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯌꯥꯔꯝꯕ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯕꯠ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ ꯁꯤ.ꯑꯦꯝ ꯕꯤ ꯅꯤꯡꯆꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯗꯦꯟ ꯑꯣꯜ ꯗꯤ ꯅꯥꯒꯥ ꯑꯦꯝ.ꯑꯦꯜ.ꯑꯦꯁ ꯉꯔꯥꯡ ꯄꯨꯡ 10 ꯍꯦꯟꯕ ꯐꯥꯎ ꯑꯩꯒꯤ ꯆꯦꯝꯕꯔꯗ ꯐꯝꯃꯤꯟꯅꯗꯅ ꯁꯤꯒꯤ ꯏꯁꯨꯁꯤ ꯁꯣꯜꯕ ꯇꯧꯃꯤꯟꯅꯕꯅꯤ ꯗꯦꯟ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯁꯨ ꯄꯨꯔꯥ ꯌꯥꯝ ꯁꯤरिꯌꯁ ꯀꯟꯁꯔꯟ ꯑꯣꯏꯈꯤ ꯉꯔꯥꯡꯒꯤꯗꯨꯗꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏ ꯊꯝꯕꯤꯈ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯍꯣꯏ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯣꯝꯗ ꯐꯥꯖꯤꯟꯈꯤ ꯍꯥꯏꯕꯗꯨ ꯑꯁꯨꯛ ꯋꯥꯄꯟ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯑꯝꯕ ꯌꯥꯕꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯗꯨ ꯊꯥꯗꯣꯛꯅꯕ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯣꯏꯔꯁꯨ ꯖꯁ ꯃꯌꯥꯝꯒꯤ ꯀooperation ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯖꯈꯤ ꯑꯗꯣ ꯁꯝꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯊꯝꯕꯤꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯝꯃꯨꯅꯤꯇꯤ 33ꯁꯤ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛꯅꯗꯃꯩ ꯇꯧꯔꯦ ꯏꯚꯟ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯊꯥꯏꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯝꯕꯗꯣ ꯃꯩꯇꯩꯁꯨ ꯃꯩꯇꯩꯅꯤꯅ ꯁꯨꯝ ꯆꯠꯈꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯀꯨꯀꯤꯅꯤꯅ ꯁꯨꯝ ꯆꯠꯂꯦ ꯅꯥꯒꯥꯁꯨ ꯅꯥꯒꯥꯅꯤꯅ ꯆꯠꯂꯦ ꯕꯠ ꯋꯤ ꯁꯨ ꯅꯣꯠ ꯐꯣꯔꯒꯦꯠ ꯗꯦꯠ ꯋꯤ ꯑꯥꯔ ꯑꯣꯜ ꯃꯅꯤꯄꯨꯔꯤꯁ ꯍꯥꯏꯕꯁꯤꯃ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯐꯥꯎꯟꯗꯦꯁꯟꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯗꯦꯟ ꯚꯦꯔꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯩꯈꯣꯏꯒꯤ ꯐꯥꯈꯤꯕꯁꯤꯡ ꯉꯔꯥꯡ ꯑꯍꯤꯡ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤ ꯑꯃ ꯁꯤꯅ ꯉꯁꯤ ꯐꯪꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯃꯗꯨꯒꯤ ꯀꯦꯁꯇꯨ NIA ꯁꯤꯟꯅꯔꯒꯅꯤ ꯀꯦꯁꯇꯨ NIA ꯁꯤꯟꯅꯔꯒꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯗꯦꯟ ꯁꯦꯀꯦꯟꯗꯂꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯦꯁ ꯄꯥꯔ ꯗ ꯂꯣ ꯏꯁ ꯀꯟꯁꯔꯟ ꯑꯗꯨꯁꯨ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯇꯦꯟꯇꯛꯅ ꯑꯩ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯍꯥꯛ ꯍꯥꯎꯁꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯂꯥꯎꯊꯣꯛꯆꯍꯧꯒꯦ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡꯅ ꯀꯠ ꯃꯣꯁꯟꯁꯤꯡ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ Agenda number 3, discussion and voting on demands for grants. Honorable Chief Minister na demand for grants 2026-27 move to begin.